ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯁꯅꯥꯌꯥꯏ ꯀꯧꯖꯩ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤ꯫ ꯑꯩꯒꯤ ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯖꯩ꯫ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯪꯈꯣꯜ ꯁꯝꯕꯟ ꯐꯥꯔꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯕꯗꯒꯤ ꯑꯩꯁꯨ ꯕꯕꯥ ꯏꯃꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯅꯥꯌꯥꯏ, ꯅꯪ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛꯁꯨ ꯇꯧ ꯌꯥꯗꯦ, ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯧꯅꯕ ꯇꯧꯁꯤꯁꯨ ꯌꯥꯗꯦ, ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ?" ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ, ꯑꯩꯁꯨ ꯊꯕꯛ ꯌꯦꯡꯉꯤꯅꯤ, ꯀꯩ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ, ꯑꯗꯣ ꯑꯩꯕꯨ ꯀꯩ ꯇꯧ ꯍꯥꯏꯕꯅꯣ? ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ, "ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯐꯝ ꯊꯣꯛꯄ꯭ꯔꯣ? ꯂꯧ ꯂꯩꯔꯤ, ꯐꯥꯔꯝꯁꯨ ꯂꯩꯔꯤ, ꯏꯪꯈꯣꯜ ꯆꯥꯎꯅ ꯆꯥꯎꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯐꯥꯔꯝ ꯑꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯒꯁꯨ ꯅꯪ ꯀꯌꯥꯝ ꯄꯩꯁా ꯐꯪꯒꯅꯤ? ꯃꯤꯒꯤ ꯃꯁꯥꯁꯤꯡꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯝꯕꯟꯁꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯒꯗꯤ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯦꯟ ꯇꯥꯅꯤ ꯈꯪꯕ꯭ꯔꯥ ꯅꯣꯏ?" ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯇꯞꯅ, "ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯑꯩ ꯀꯥ ꯚꯔꯥ ꯑꯣꯏꯅ ꯁꯥꯔꯒꯦ꯫ ꯌꯨꯝ ꯆꯥꯎꯅ ꯁꯥꯔꯒ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯗꯣ ꯈꯣꯝꯀꯠꯂꯒ ꯑꯩꯁꯨ ꯍꯤꯡꯅꯕ ꯇꯧꯔꯒꯦ." ꯕꯕꯥꯅꯁꯨ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ, ꯑꯗꯨ ꯃꯤ ꯊꯝꯕꯁꯦ ꯏꯄꯥꯗꯤ ꯄꯥꯝꯗꯦ꯫ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯑꯒꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯅꯁꯨ, "ꯕꯕꯥ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯀꯥꯟꯅꯗꯣꯏꯅꯤ, ꯁꯦꯜ ꯂꯥꯛꯇꯣꯏꯅꯤ꯫ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯗꯨꯗꯤ ꯃꯇꯝ ꯆꯪꯉꯤ, ꯏꯟꯁꯥꯡꯗꯣ ꯐꯕ ꯐꯠꯇꯕ, ꯃꯥꯡꯕ ꯇꯣꯡꯕ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩ." ꯕꯕꯥꯅꯁꯨ, "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ. ꯑꯗꯨꯕꯨ ꯌꯨꯝꯗ ꯃꯤ ꯄꯨꯁꯜꯂꯒ ꯊꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯐꯕ ꯃꯤꯁꯨ ꯆꯪꯉꯛꯀꯅꯤ, ꯐꯠꯇꯕ ꯃꯤꯁꯨ ꯆꯪꯉꯛꯀꯅꯤ. ꯑꯗꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ?" ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯕꯕꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯀꯣꯟꯅꯗꯤ ꯌꯥꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣই ꯏꯪꯈꯣꯜ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗ ꯀꯥ ꯚꯔꯥ ꯁꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯕꯕꯥꯗ, "ꯏꯕꯨꯡ, ꯅꯣꯏꯒꯤꯁꯦ ꯀꯔꯤ ꯑꯃꯨꯛ ꯁꯥꯒꯦ ꯍꯥꯏꯔꯤꯅꯣ? ꯌꯨꯝꯁꯨ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯁꯤꯗꯤ." ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ ꯇꯥꯗ, "ꯀꯥ ꯚꯔꯥ ꯁꯥꯟꯒꯦ ꯍꯥꯏꯗꯅ ꯁꯥꯒꯠꯂꯤꯕꯁꯤꯅꯤ ꯏꯆꯥꯅꯨꯄꯥꯅ. ꯑꯩꯅꯒ ꯇꯧꯖꯕ ꯅꯠꯆꯗꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯍꯜꯂꯕꯅꯤ." ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯥ ꯚꯔꯥ ꯁꯥꯅꯤ ꯍꯥꯏꯕ, ꯑꯗꯣ ꯃꯤ ꯐꯠꯇꯕꯗꯤ ꯊꯝꯒꯅꯨꯀꯣ. ꯃꯤ ꯐꯠꯇꯕ ꯊꯝꯕꯁꯤ ꯌꯥꯝꯅ ꯋꯥꯕꯅꯤ. ꯃꯣꯏꯅ ꯐꯔꯒꯗꯤ ꯐꯕ, ꯐꯠꯇ꯭ꯔꯒꯗꯤ ꯌꯨꯝꯕꯨꯗ ꯃꯤꯋꯥ ꯌꯥꯝꯅ ꯇꯥꯒꯅꯤ, ꯀꯣꯟꯅ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ." ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ, "ꯄꯥꯕꯨꯡ, ꯐꯠꯇꯕ ꯉꯥꯛꯇꯁꯨꯈꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯐꯕꯁꯨ ꯈꯔ ꯈꯟꯕ ꯇꯝꯁꯤ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯐꯥꯊꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯆꯪꯉꯣ, ꯅꯪꯒꯤ ꯈꯨꯔꯥꯅ ꯐꯅꯕ ꯍꯥꯏꯔꯤꯅꯦ." ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯀꯥ ꯚꯔꯥꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯑꯩꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯤꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯀꯥ ꯚꯔꯥꯁꯤꯡ ꯑꯗꯨ ꯁꯥꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟda ꯅꯨꯡꯗꯥꯡ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯂꯥꯏ ꯇꯤꯟꯁꯨ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯁꯤꯔꯣ?" ꯑꯩꯅꯁꯨ, "ꯌꯥꯔꯦ ꯕꯕꯥ, ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯔ ꯏꯟꯁꯤꯜꯂꯒ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ." ꯕꯕꯥꯅꯁꯨ, "ꯏꯕꯨꯡꯉꯣ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯁꯣꯔ ꯍꯥꯏꯁꯦ ꯈꯣꯏꯔꯝ ꯊꯣꯛꯅꯕ ꯉꯥꯛꯇꯅꯤ." ꯑꯩꯅꯁꯨ, "ꯍꯣꯏ ꯕꯕꯥ, ꯈꯣꯏꯔꯝꯁꯤ, ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥ ꯂꯧꯔꯒ ꯅꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯩ ꯐꯠꯇꯦ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯀꯅꯨ. ꯑꯩꯁꯨ ꯆꯥꯎꯔꯕꯅꯤ, ꯑꯐ ꯐꯠꯇ ꯀꯔꯤꯅೋ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ. ꯑꯗꯨꯅ ꯊꯕꯛꯁꯦ ꯃꯨꯟꯅ ꯈꯜꯂꯒ ꯇꯧꯔꯤꯅꯤ." ꯑꯩꯅ ꯁꯥꯎꯕꯗꯨꯗ ꯕꯕꯥꯁꯨ ꯑꯩꯉꯣꯟꯗ ꯐꯥꯊꯕꯤꯔꯒ, "ꯍꯩ, ꯅꯪꯅ ꯇꯧꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯤꯅ ꯉꯥꯡꯕ ꯋꯥꯁꯤ ꯏꯄꯥꯅ ꯂꯧꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯅꯪꯕꯨ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤ ꯏꯆꯥꯒꯤ ꯐꯅꯕꯅꯤ." ꯑꯩꯁꯨ ꯁꯥꯎꯔꯝꯕꯗꯨ ꯐꯥꯊꯔꯒ, "ꯍꯣꯏ ꯕꯕꯥ, ꯑꯩ ꯈꯪꯉꯦ. ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯈꯤꯁꯅꯨ, ꯑꯗꯨꯒ ꯏꯃꯥ ꯕꯕꯥ ꯌꯥꯎꯔꯒ ꯐꯖꯅ ꯃꯥꯏꯕ ꯑꯃ ꯌꯥꯎꯔꯒ ꯈꯣꯏꯔꯝ ꯊꯣꯛꯑꯁꯤ." ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯀꯥ ꯚꯔꯥꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯏꯕ ꯑꯃꯁꯨ ꯀꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯁꯤꯗ ꯃꯥꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤꯁꯦ ꯗꯁꯥ ꯂꯪꯕꯟ ꯌꯥꯝꯅ ꯂꯩꯀꯣ, ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯁꯤ, ꯃꯤ ꯊꯝꯕꯗ ꯃꯤꯗꯥ ꯃꯤꯗꯥ ꯌꯦꯡꯉꯒ ꯊꯝꯁꯤ." ꯑꯩꯁꯨ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯩꯅ, "ꯕꯕꯥ, ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ. ꯑꯩꯁꯨ ꯃꯁꯤꯅ ꯐꯒꯗ꯭ꯔꯥ ꯈꯟꯗꯅ ꯇꯧꯈꯤꯕꯅꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝꯁꯦ ꯑꯗꯨꯝ ꯊꯨꯒꯥꯏꯈ꯭ꯔꯒꯦ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ, "ꯍꯩ, ꯇꯧꯍꯩꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯄꯤꯡꯒꯠꯀꯅꯨ. ꯅꯪ ꯄꯨꯄꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤꯅꯤ. ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ." ꯃꯥꯏꯕꯗꯨꯅꯁꯨ ꯁꯥꯎꯅꯨ ꯏꯕꯨꯡꯉꯣ,
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯅ ꯅꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯍꯩꯅ ꯁꯤꯡꯅ ꯇꯧ꯫ ꯑꯩꯁꯨ ꯍꯣꯏ ꯏꯄꯨ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ, ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯁꯪꯒꯥꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯥ ꯑꯍꯥꯡꯕ ꯚꯔꯥ ꯈꯔ ꯁꯥꯟꯖꯔꯤ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗ ꯆꯦ ꯊꯦꯠꯇꯨꯅ ꯊꯅꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯀꯥ ꯚꯔꯥ ꯁꯥꯍꯜꯂꯤ ꯈꯪꯕꯗꯒꯤ ꯃꯊꯪ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯣꯝꯅ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯂꯩꯔꯕꯗ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯖꯩ꯫ ꯃꯤ ꯈꯔ ꯂꯩꯕ ꯍꯧꯔꯛꯄꯗꯨꯗ ꯊꯥꯒꯤ ꯑꯣꯏꯅ ꯁꯦꯟ ꯈꯔꯒ ꯐꯪꯉꯛꯄꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯀꯥꯁꯤꯡꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯅ ꯑꯩꯅ ꯁꯣꯝꯗ ꯗꯨꯀꯥꯟ ꯑꯃ ꯂꯧꯁꯤꯜꯂꯒ ꯕꯤꯖꯤꯅꯦꯁꯁꯦ ꯃꯆꯥ ꯍꯧꯗꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯥ ꯚꯔꯥꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯀꯩ ꯂꯝꯗꯒꯤꯅꯣ ꯁꯤꯗ ꯂꯩꯗꯣꯏꯁꯤꯅ, ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯁꯥꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯀꯨꯞꯅ ꯍꯪꯉꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯅꯨꯄꯥꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯏꯃꯥ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯐꯔꯦ ꯏꯌꯥꯝꯕ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯣ꯫ ꯑꯗꯣ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯅꯤꯌꯣꯝꯗꯤ ꯈꯪꯅꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅꯁꯨ ꯈꯪꯗꯦ꯫ ꯀꯔꯝꯕ ꯅꯤꯌꯣꯝꯅꯣ? ꯑꯩꯅꯁꯨ ꯏꯌꯥꯝꯕ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯄ, ꯌꯨ ꯊꯛꯆꯜꯂꯒ ꯂꯥꯡꯕ ꯈꯣꯠꯄ ꯌꯥꯗꯦ꯫ ꯁꯤ ꯉꯥꯛꯅ ꯆꯠꯄ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯌꯥꯝꯕ ꯍꯣꯏ ꯁꯤꯗ ꯂꯩꯕꯤꯌꯨ꯫ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯗꯨ ꯅꯅꯥꯎꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯌꯥꯝꯕꯗꯨꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ, ꯍꯣꯏ ꯑꯩ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯂꯣꯏꯅ ꯇꯧꯔꯒꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨ ꯈꯛ ꯄꯤꯕꯤꯌꯨ, ꯑꯩ ꯈꯣꯏꯔꯝꯃꯁꯨ ꯈꯣꯏꯔꯝꯖꯒꯦ꯫ ꯑꯩꯅꯁꯨ ꯏꯌꯥꯝꯕ ꯇꯧꯍꯩꯗꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯅꯅꯥꯎꯁꯨ ꯌꯥꯝꯅ ꯆꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯗꯣ ꯑꯩꯅ ꯀꯥ ꯚꯔꯥ ꯑꯃ ꯄꯤꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯁꯥꯕ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯊꯥꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯕ ꯂꯥꯛꯄꯗꯨ ꯃꯣꯏꯒꯤꯗꯤ ꯑꯩꯅ ꯄꯩꯁꯥꯗꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯥꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯥ ꯚꯔꯥꯁꯤꯡꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯤ ꯑꯃ ꯑꯗꯨꯝ ꯊꯦꯡꯉꯐꯥꯎ ꯂꯩꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ, ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯤ ꯑꯃ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ, ꯅꯠꯇ꯭ꯔꯒ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯂꯩꯕ ꯑꯣꯏꯔꯤꯖꯥꯔꯥ? ꯁꯤ ꯈꯟꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯝꯃꯒ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯕꯕꯥ ꯏꯃꯥ ꯍꯣꯏꯗꯤ ꯃꯣꯏꯗꯤ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯩꯁꯦ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯚꯔꯥ ꯃꯊꯛꯇ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯨ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗ ꯃꯅꯥꯛ ꯈꯔ ꯅꯛꯁꯟꯅ ꯆꯪꯉꯒ, ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯤꯗꯨꯕꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯃꯛꯑꯝꯗꯦ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯤ ꯃꯅꯥꯛꯀ ꯄꯪꯕ ꯖꯥꯔꯥ? ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯃꯊꯛ ꯑꯗꯨꯗ ꯊꯨꯅ ꯀꯥꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯥꯈꯠꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ? ꯑꯁꯨꯝꯅ ꯀꯨꯌꯦꯡ ꯌꯦꯡꯂꯤꯉꯩꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯈꯪꯗꯨꯅ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯏ꯫ ꯌꯦꯡꯊꯣꯛꯎꯕꯗ ꯏꯌꯥꯝꯕ ꯁꯣꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ, ꯏꯌꯥꯝꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯊꯣꯛꯂꯛꯏꯕꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯁꯨ ꯅꯣꯛꯇꯨꯅ, ꯏꯅꯥꯎ, ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ, ꯅꯪ ꯂꯩꯕ ꯎꯕꯁꯤꯗ ꯆꯪꯉꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯏꯌꯥꯝꯕꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯤ ꯑꯃ ꯁꯨꯝ ꯂꯦꯞꯄ ꯎꯏ ꯍꯥꯏꯗꯅ ꯑꯩꯅ ꯀꯧꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕ, ꯑꯗꯨꯗ ꯑꯩꯁꯨ ꯃꯊꯛꯁꯤꯗ ꯀꯥꯔꯒ ꯌꯦꯡꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯌꯥꯝꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯉꯛꯅ, ꯏꯕꯨꯡꯉꯣ ꯃꯤ ꯑꯣꯏꯔꯝꯒꯅꯤꯗ, ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯃꯊꯛꯇ ꯍꯦꯛꯇ ꯀꯥꯔꯛꯄꯅꯤ꯫ ꯑꯩꯅꯁꯨ, ꯑꯣ ꯐꯔꯦ ꯏꯌꯥꯝꯕ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ, ꯊꯦꯡꯉꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯃꯨꯛ ꯀꯨꯝꯃꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤ ꯑꯈꯪ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯅꯣꯡꯃꯗꯤ ꯍꯥꯏ, ꯕꯕꯥ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯄꯥꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯑꯩꯅꯁꯨ, ꯕꯕꯥ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯛꯇꯔ ꯑꯀꯤ ꯑꯈꯪ ꯇꯧꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯕꯕꯥꯅꯁꯨ ꯀꯔꯤ ꯑꯀꯤ ꯑꯈꯪꯅꯣ ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯑꯩꯅꯁꯨ, ꯕꯕꯥ ꯌꯥꯔꯦ, ꯑꯩ ꯀꯣꯟꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯝꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯑꯍꯤꯡꯗꯣ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯅꯥꯛꯁꯤꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯁꯍꯨꯝ ꯐꯪꯂꯤꯕꯗꯣ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯁꯤꯗ ꯆꯠꯂꯤꯁꯤꯕꯣ? ꯁꯤ ꯈꯟꯗꯅ ꯑꯩꯁꯦ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯝꯃꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯛꯑꯒ ꯊꯨꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯅꯥꯅꯣꯅꯤ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯅ? ꯑꯩꯁꯨ ꯏꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯏꯃꯥꯗꯨ ꯇꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯈꯤꯇꯪ ꯍꯥꯡꯇꯣꯛꯇꯨꯅ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯗ
ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯏꯃꯥꯗꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯗꯤ ꯇꯨꯝꯃꯤꯅ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯏꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯏꯆꯟꯒꯤ ꯀꯥꯗꯣ ꯊꯣꯡ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯗ ꯏꯆꯟꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯉꯒ ꯍꯣꯏ ꯃꯥ ꯍꯥꯏꯗꯅ ꯂꯥꯎꯏ꯫ ꯏꯆꯟꯁꯨ ꯑꯗꯣꯝꯅ ꯇꯧꯕꯗꯨꯗ ꯈꯪꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯗꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯀꯥꯟꯁꯤꯗ? ꯑꯩꯅ ꯁꯨꯝ ꯃꯤꯍꯨꯟꯒꯗꯣ ꯐꯥꯊꯔꯒ ꯁꯨꯝꯅ ꯍꯥꯏ, ꯏꯆꯟꯅ ꯉꯁꯥꯏꯈꯩ ꯅꯪꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯅꯁꯨ ꯀꯩꯅꯣ ꯑꯩ ꯂꯥꯛꯑꯝꯗꯦ ꯍꯧꯖꯤꯛꯇꯅꯤ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯑꯩ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯂꯩ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯅꯪꯅ ꯍꯪꯉꯤꯗꯨꯕꯣ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯐꯔꯦ ꯐꯔꯦ ꯊꯣꯛꯎꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯍꯤꯞꯄꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯁꯦ ꯖꯥꯠ ꯖꯥꯠ ꯃꯣꯟ ꯈꯜꯂꯝꯃꯤ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯣ? ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯗ ꯎꯗ꯭ꯔꯒ ꯑꯩꯅ ꯍꯟꯗꯛ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤꯗ ꯃꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯥꯏꯗ ꯂꯩꯔꯝꯃꯤꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯀꯟꯅ ꯂꯥꯎꯗꯨꯅ ꯏꯃꯥ ꯕꯕꯥ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯀꯟꯅ ꯀꯧꯕꯗꯨꯗ ꯏꯃꯥ ꯕꯕꯥꯁꯨ ꯄꯥꯈꯠꯅ ꯊꯣꯛꯂꯛꯇꯨꯅ, ꯍꯦ ꯀꯩꯗꯧꯔꯒꯦꯅ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ? ꯑꯩꯅꯁꯨ ꯕꯕꯥꯁꯤꯗ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯕꯒꯨꯝ ꯎꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯋꯥꯗꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯑꯗꯨꯗ, ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯒꯦꯠꯁꯤꯗꯕꯨ ꯀꯅꯥꯅ ꯇꯣꯡꯗꯣꯏꯅꯣ? ꯀꯔꯤ ꯑꯃꯨꯛ ꯎꯔꯨꯔꯒꯦ ꯅꯪꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯕꯕꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯒꯦꯠ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯇꯣꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯇꯥꯔꯤꯗꯨꯅ ꯏꯌꯥꯝꯕ ꯁꯣꯕꯁꯨ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯥꯎ ꯅꯪꯕꯨ? ꯀꯔꯤ ꯎꯔꯒꯦ? ꯕꯕꯥꯅꯁꯨ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯄꯨꯗ ꯎꯔꯤꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯑꯗꯣꯝꯅ ꯀꯥꯗ ꯂꯩꯕ ꯃꯤꯅ ꯍꯪꯉꯛꯄꯗꯨꯗ ꯃꯣꯏꯅ ꯈꯪꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯏꯌꯥꯝꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯕ ꯃꯥꯜꯂꯤ, ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯏꯌꯥꯝꯕ ꯁꯣꯕꯁꯤ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯉꯛꯄꯗꯨ ꯎꯕꯗ ꯅꯣꯛꯑꯝꯕꯗꯨ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯥꯁꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯅꯣꯛꯂꯤꯕꯗꯨ ꯎꯍꯧꯕꯗꯨꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯥꯅ ꯅꯣꯛꯂꯤꯁꯤꯕꯣ? ꯃꯥꯅ ꯋꯥꯔꯤꯁꯦ ꯈꯪꯂꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯨ ꯊꯦꯡꯅꯔꯕꯖꯥꯔꯥ? ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯅ ꯐꯥꯊꯕꯤꯔꯒ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯩꯁꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯣꯟ ꯌꯦꯡꯉꯝꯃꯤ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯦ ꯐꯣꯟ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯍꯤꯞꯊꯕꯒ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯅ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯪꯉꯝꯃꯤ꯫ ꯈꯨꯝꯃꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯃꯨꯛꯀꯁꯨ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯍꯦꯛ ꯎꯏꯊꯕ ꯍꯧꯔꯛꯄꯒ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯀꯅꯥꯅꯣꯅꯦ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯊꯣꯡ ꯑꯁꯦ ꯍꯥꯡꯕꯒ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯤꯁꯤꯅ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯅꯥ ꯆꯠꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯁꯔꯨꯝ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯀꯅꯥ ꯂꯩꯒꯦ ꯋꯥꯁꯔꯨꯝꯗ ꯏꯃꯥ ꯏꯆꯟ ꯑꯁꯨꯝꯅ ꯀꯧꯔꯨꯕꯗ ꯀꯅꯥꯝꯇ ꯈꯨꯝꯃꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯁꯦ ꯋꯥꯁꯔꯨꯝ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯉꯥꯎꯔꯒ ꯆꯠꯇꯣꯔꯕꯖꯥꯔꯥ ꯈꯪꯗꯦ꯫ ꯁꯨꯝꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯋꯥꯅ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯑꯗꯨꯝ ꯇꯨꯝꯃꯦ꯫ ꯅꯣꯡꯃꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯍꯧꯔꯛꯏ꯫ ꯑꯍꯤꯡ ꯇꯨꯝꯕꯗꯁꯨ ꯑꯩꯒꯤ ꯅꯥꯀꯜ ꯑꯁꯤꯗ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯃ ꯂꯦꯞꯄꯗꯧꯅ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯝꯕꯗꯨ ꯀꯤꯔꯗꯨꯅ ꯑꯍꯤꯡ ꯇꯨꯝꯃꯛꯇꯕ ꯃꯇꯝ ꯀꯨꯏꯁꯜꯂꯛꯄꯒ ꯑꯩꯁꯨ ꯋꯥꯈꯜꯗꯁꯨ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯃ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯥꯏꯕꯗꯨ ꯎꯅꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯤꯁꯨ ꯑꯩꯅ ꯆꯠꯂꯨꯕꯗꯗꯤ ꯃꯥꯏꯕꯗꯨ ꯃꯤ ꯑꯃ ꯌꯦꯡꯕ ꯆꯠꯈꯤ ꯍꯥꯏꯗꯅ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯃ ꯁꯥꯎꯅꯤꯡꯗꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯑꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯦ꯫ ꯑꯩꯅ ꯒꯥꯔꯤꯗꯨ ꯊꯨꯅ ꯊꯧꯖꯤꯜꯂꯛꯑꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯁꯤꯗ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯀꯔꯤꯅꯣ ꯌꯦꯅꯈꯥꯁꯤꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯅ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯉꯁꯤꯗꯤ ꯂꯥꯟ ꯇꯥꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯃꯅꯤꯡꯗꯒꯤ ꯇꯥꯁꯣꯕꯗꯨ ꯊꯣꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯥ ꯎꯕꯗ, ꯏꯌꯥꯝꯕ ꯅꯪꯗꯤ ꯁꯤꯗ ꯀꯔꯥꯏꯗ ꯆꯪꯉꯨꯔꯤꯅꯣ? ꯃꯥꯁꯨ ꯅꯣꯛꯇꯨꯅ, ꯏꯅꯥꯎ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯔꯣ? ꯅꯌꯥꯝꯕꯗꯤ ꯃꯄꯥꯟ ꯊꯣꯛꯎꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ, ꯏꯌꯥꯝꯕ ꯅꯣꯏꯒꯤ ꯀꯥꯗ ꯑꯩꯅ ꯋꯥꯁꯔꯨꯝ ꯊꯝꯂꯤꯗꯨꯗꯤ ꯑꯗꯨꯗ ꯆꯪꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯣꯔꯛꯏꯗꯤ?
Masu noktuna here inau aidi walking thoambani. Ada mapan thokninge haidana maningsida thoambani. Asumna akhona ngangnaribu taraduna babasu thoraktuna kaidoragi hangai. Ainasu baba iyambase maningda mapan thoammi. Ada aina khangdana kananu yengambani. Mogi kadasu aina washroom thammini. Maduda babanasu ihe mi nangdabagi thopo oiramgani. Yare lao sango. Pungsisu thenge. Salo soba sangkro nangsu. Tumaro ngasidi na nauksi. Kara phajaraga halakpa mali. Adumaina isu roomda sangaga tumba themlammi. Nomadaina maibadu kauduna. Akhoi yumsibu yengnaba hairami. Aina maibadu purga lakpa ubaduda. Babana aingunda sumna hangai. Nangna oza maibase purga laisi. Kari marumgi nibungo. Aina su baba akhoi yumsi amukta yangthonge haidana. Aina purga lakpani. Babana su kaibu tauragina nangna yenghandoisibo. Ipati karimata thengnati. Aina su baba amukta tumina layo. Noinadi thengnadribanina khangoi. Aidi thengnarabanina loina khangi. Yumasida ai leifam khangdre. Nomuta ahingse gyan tana tumba phangdre. Babana su aduga kaigina hanmakai. Akhoida haidribadi. Adukoina aina haridubo noina karimata tabide. Asumna maibadu wansanduna ina hai. Waja kanada yengnaba tausi. Asumna maibaduna hoid haidana ising asengba khara puthorao hairaki. Aina su isanda hairaga ising asengbudu puthoalami. Maibaduna thau tauduna yenglaba matung tapna sumna hairai. Ibungo nogi ka barasida lai sanaba mi ma leire. Mi sibu kanano khangdabra. Aina su ngang oza adudi kanano. Aigunda takpiyo. Maibaduna su amo. Ibungo soidana khangakani. Numidang noi seksana yengo. Ahingda tholokpa midu oidurini. Horendi ahingda yengnasi kanano haibado. Nupa asida noibu phajan pusanduna thamnaba imung asida posem tawbiri. Adunani imung asida ki khang tawribasi. Ayambana nangonda su posem se tawrakpani. Nogi khon saman sing asubu munnaba noibu phajanduna thamlaga makhona makhut channaba tawrini. Othongna nuksina na khoina su asukluna tawraga moina tawri isini. Akhoi nang ngaidi. Asumna khusu numidagi matam ngai tuna leirami. Numidagi pung 12 tarakpa daida. Akhoi se tumba saduna. May loina muthalaga lumduna lei. Pung 12 makai tarakpa swaisida. Yamba soba se tamna thori badu. Aina urami. Mai baduna swaingoda yengduna. Ibungo asi waigani. Saloma bu pharuro. Wahang pang tausi hairei. Asumna aina so sangsenduna mabu pharami. Aduga aina yamba. Nang sida kaidawramino. Nangna thengmada hek thori se karigino. Mana so inaw kaino aina thorakpada noina yengduna leirisibo. Nyamba kaisu tawdene. Madudai so iyama nang nungai ni. Ngaside lao haidana chingduna purami. Waza maibana hangbada so mana loina haidorai. Ay lakaidagi maiba sanay haidana. Lakaina tanthorakpadagi mapamasta lakpani. Aduga leiribin kon sampati mayamsi. Ayga oiningdana aina tabak si tawkibani. Ay bumukta ngakpiyo. Aina sumabu purami. Waza maibana khamduna mabu tanthokro haidana. Aina makuisi kudakta dum tanthokre. Madudagiri karisu tawrakidre. Ahamagi warisi matang asayna loizari. Anisubo warisi mukmayamda kudun tamzari. Warisi matam maduda koi kunsigi hek pakha pangbata leiba. Sing asida thokiba thawdo amagi wari oidurini. Numito ese yahurakpada pungtinba makhon. Moibung khongba makhol ama tarai. Aisu maduda phuk hawgalami. Ima babung hoida suwaina. Karino taurisina pungtinba moibung khongba makhon tarisina. Amuk kaidawrabazano hangami. Babana mo sumna kumai. Sauringi masano pa tombado. Ngarang sana ba thokibadagi. Hanjalaktre haibani. Ahingdaga mayam sangdana singda karga tinakibani. Adong asi ayuk amuk moy maiba maybi tawraga. Amuk thiba haibado thiba satpu oiramgani. Hiloina bu selira sa kaina bu selibro gyan taadi. Ado ibungo nagsok ngahakti thokpiru sodana hairei. Babana adum na hairakbaduda isu adum kummi. Kainone baba adu yangangdu hanjalaktre. Ngarangdagi thiba khangkidre hairisibo. Hiloina nga senbu oiduri zara. Phangdanida mamangdasu makhalakaigi. Angang amasu mangi haidana. Kwaiti thiraga chingi lok masa adumda. Laina selaga purami haidana. Mayam sangdana putharakriduni. Aidi yauraroige ngarang numidang khara thengna halubagi. Kokse khara si. Phangjanida ai thowaroi. Babana muk o phare tudi. Angang du su phangbo phangadi phai. Imana mo asaida leiba heloi singsizu. Machizak tanba yamna kankre. Sayi khuding angang masa se moina hoizen. Singthakta hekta pukhatpi. Moi soba khara di hanman kraponi.
Babana muk mama heloi hari sisu lai ni. Lai bu kanana ngangnaba ngamgi. Imana muk huine adubune. Moina ngang masa singsi sien dana hekta pui. Mama mapa wahali moina. Aina so muk ima yare ba ngaurabo. Adubu wari ni haidana. Lojang nuya singna tamyada layrurabanina. Kredi adumaina tauba taare. Taning de tumina layo hairamaga. Ay so mai mi brush tauba loiraga. Ay sa ngahak lamjaw phawba thora ami. Hotel pamba ahalamadayna. Tabi noy ngasigi khabar laamdribo. Karaida laikhigi amuktu puthoro. Kari ipaw yawgi amukta yenge. Hotel pamba ahaladuna swamo. Ibungo Ranjit khabar do ilausandre. Paisa puthang amdre haidana. Aigi hotel se tansa thapudi kya isang changakte. Khabar pagi ngakta sangai. Aduna iso lawdre khumai. Aiso noksanaraga masi ahan se likraponi hairamaga. Aiso dum thorai. Masai chingda angang ama mangi haidana thiba yawkiba. Moi kharasu hanarai. Aiso maduda angang dubu phangabazara haidana. Halaknariba moi ama niduda hangami. Angang dubu kraida leiramagi haidana. Moi naso sumna khumai. Kraidagi leirambano phangdi. Akwedi mathak awangbado kaba ngamarui haidana. Akwedi tum lehaure. Ataidi kanakibani. Kamaina mu taurino khangdre khumai. Aina so ihe anapada leiramdraboire. Adudi a mathakta pukhalamani. Asumna ngahakori sanaramagai so yumda dum sangai. Phagi-phagidagi angang aduso dum phangkidre. Numit marini mangani sangna thiraga so. Mangkiba angang dugi mama mapasing aduna so. Maiba maibi tauraga thiba phangdabaduda. Pulis tataga mukti halami. Pulis yaungna thira phaw angang adu phangkidre. Lekay isda so angang duma dumayna mapong khangdana mangkibaduda. Angakpa kiba nungaitaba mapong narami. Angang adu mapong khangdana mangkraba matung. Sing aduna isang napi manamasing thiba saluba. Miyoy singna sumna hainarai. Singda angang amagi khonjentay. Ima baba haidana. Kau dana dum sadki. Ako so sang salubadadi angang do leiramde. Mira laira khangre. Mama mapa kau dana dum sadki. Masakso uge phangde hainarai. Paudo tamana dayda leiba khwedi akiba madupok narami. Khara manade mamangda makiba angang do wairambani. Mathanga dumaina karopa makhon taragadi. Mayam puna sangsalaga thirusi hainarami. Masida khara amana amo. Angang do asay masane duna singlambing khangini. Mana makhada kumakidi laitadana. Mama mapa kau dana. Sumkakaki magi harido. Laina kaubo irini asengba angang do wairagadi dumbinin makhon tabada. Sangsalakani aduna thiruragaso. Kariso kanarwe hainarami. Adamaina taure haibadu kuso muktangdi kiragasu kina. Kamdawano haibadu yengningami. Nongmade se yumda saktoga leiringai. Lagaygi imanaba malaga ingunda sumna hairei. Namgo huren sangadro tani maigi magi tikthabado. Yanbadi loire hai. Ado hayeng khara lokthaminarusi hai. Kasadum sage haibani. Makhabu yauragadi moi garida. Mi tauraga dum hapsaki keso hai. Matagtagi ayanba singado koi khara loktharusiro hangai. Aina somuk pasabu kaya piraktoino. Awaba thabak nine. Imanabaduna muk nongmagi lupa samli sage haibani. Mi amata yaduribu nangbo. Sasat hairuwane. Nanga yaruiduribu wairagadi. Mi atay hairudoini. Aina mongay koda nang so hektagi kitai. Ngayak sida pamo. Ado samli do sangwa kokpiyo haiba yadro. Awaba thabak ni phare do aiso yaurage. Adu amana sing sida angang amana. Mama mapa ko kauraga. Sali hairibasi nang so tarabo. Laira mira so khangde hainai. Aduna kamdawri bazano. Imanabaduna muk hainabani ado kaidaurage. Akwedi nongmata thengnadri. Mayamna hainarito. Ado ay pamaroi salage hayeng do ayuktagi salasi. Tengadi akwai wani hairamaga imanabadu hapinga dum hanki. Aiso magi mong matawadu da sige tungau sidi. Wari mata fazina saba yadi. Aping araya may isu hegsuradana. Huweda iso adumayna angangama. Mama mapa kawi kaidu. Kamayna tawbadong kanging leiramini. Salurage hayeng pasaduna. Isa nga hobo malay tuwaga. Sa thokpa haiduni. Asumna isa hayeng salagi haiba wakalamada leirami. Numitugi nong hengan bagay sa ayupan na hawalaga. Udo loktaru na ko siyem sarami. Babay mano si ibungo karayta no hangay. Ay naso babay masingda mo'y tiktaba kanggu kayga. Ayan ba karalay hay. Madulok taba sa lukitaw ba ni. Ay daw mamakadaba mali nga sige di sakto hapurano. Ako yada to nga kasamin naruragi. Imana so sak hapurano hay ba.
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯌꯨꯛꯇ ꯆꯠꯇꯣꯏꯗꯣ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯒ ꯅꯪꯕꯨ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯪꯉꯛꯏ ꯑꯩꯅ ꯁꯨꯝ ꯏꯃꯥ ꯉꯔꯥꯡꯒꯤ ꯆꯥꯛ ꯈꯔꯗꯤ ꯆꯔꯥ ꯋꯥꯠꯂꯦ ꯌꯥꯔꯅꯤ ꯑꯩ ꯑꯥꯗ ꯊꯣꯡꯉꯒ ꯍꯥꯎꯅ ꯆꯥꯔꯨꯔꯒꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯔꯛꯄ ꯍꯧꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯦ ꯃꯤꯁꯨ ꯌꯥꯝꯃꯤ ꯃꯤ 10ꯃꯨꯛꯅꯤ ꯀꯥꯔꯤꯁꯤ ꯐꯥꯒꯤ ꯇꯧꯅ ꯁꯨꯝ ꯀꯥꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯦ ꯎꯁꯤꯡ ꯑꯗꯨꯁꯨ ꯃꯣꯏ ꯍꯥꯟꯅ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯈꯥꯏꯗꯔꯝꯃꯒ ꯊꯝꯕꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯈꯥꯗ ꯍꯣꯟꯗꯔꯛꯇꯣꯔꯤꯅꯤ ꯊꯊꯥꯒꯤ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯃꯤ ꯑꯃ ꯑꯅꯤꯅ ꯑꯗꯥꯏꯗ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯔꯅ ꯑꯌꯥꯟꯕ ꯎ ꯇꯤꯛꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯥꯡꯗꯕ ꯍꯧꯔꯛꯑꯝꯃꯤ ꯎꯁꯤꯡ ꯑꯗꯨꯁꯨ ꯃꯆꯥ ꯌꯥꯝꯅ ꯌꯥꯝꯃꯤ ꯋꯥꯗꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯆꯤꯡ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯍꯣꯟꯕ ꯍꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯎꯁꯤꯡ ꯑꯗꯨꯁꯨ ꯍꯣꯟꯗꯔꯛꯄ ꯂꯣꯏꯁꯤꯜꯍꯧꯈꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯝꯃꯤ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯑꯗꯨꯝ ꯂꯦꯛꯏ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯗꯨꯗ ꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯅꯔꯝꯃꯤ ꯆꯥꯛꯇꯤ ꯑꯅꯤꯔꯛ ꯊꯣꯡꯗ꯭ꯔꯦ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯌꯨꯛꯇꯨꯗ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯐꯥꯎ ꯈꯔ ꯆꯥꯕ ꯀꯣꯟꯅꯅꯕ ꯊꯣꯡꯈ꯭ꯔꯕꯅꯤ ꯆꯥꯛꯇꯣ ꯈꯔ ꯆꯥꯕ ꯇꯣꯛꯑꯒ ꯁꯨꯝ ꯆꯨꯔꯨꯞ ꯕꯤꯔꯤ ꯑꯃꯃꯝ ꯊꯛꯑꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯤꯇꯪ ꯃꯊꯛ ꯋꯥꯏꯗ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯕꯕꯥ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯗꯅ ꯆꯠꯈꯤꯕ ꯃꯈꯣꯟ ꯑꯃ ꯑꯩꯈꯣꯏ 10ꯅ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯤꯁꯨ ꯑꯣꯏꯔꯃꯥꯅꯤꯅꯦ ꯃꯣꯏꯅ ꯍꯥꯏꯅꯕꯗꯣ ꯑꯉꯥꯡ ꯑꯃ ꯃꯃꯥ ꯃꯄꯥ ꯀꯧꯗꯅ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯀꯧꯔꯤꯁꯤꯕꯣ ꯑꯁꯤ ꯑꯉꯥꯡ ꯑꯁꯦꯡꯕꯗꯤ ꯃꯥꯟꯗꯦꯗ ꯂꯥꯏꯒꯨꯝꯕ ꯃꯥꯜꯂꯤ ꯑꯗꯨ ꯆꯪꯒꯨꯝꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯇꯧꯍꯩꯔꯝꯃꯣꯏ ꯍꯥꯏꯅꯔꯝꯃꯤ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯕꯗ ꯇꯁꯦꯡ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯧꯅ ꯇꯥꯔꯝꯃꯤ ꯕꯕꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯧꯗꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯑꯉꯥꯡꯗꯣ ꯉꯁꯥꯏ ꯀꯧꯔꯛꯈꯤꯕ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛꯀꯁꯨ ꯀꯧꯗꯨꯅ ꯂꯩꯕꯗꯨꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯁꯨꯝꯅ ꯍꯥꯏꯅꯩ ꯃꯁꯤꯕꯨ ꯃꯥꯡꯈꯤꯕ ꯑꯉꯥꯡꯗꯨ ꯇꯁꯦꯡꯅ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯅꯤ ꯑꯗꯨꯅ ꯅꯣꯏ ꯀꯅꯥꯅꯣ ꯑꯃꯇ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯗꯨꯗ ꯀꯧꯔꯤꯗꯣ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯈꯔ ꯆꯥꯎꯕ ꯃꯤ ꯑꯃꯅ ꯑꯃꯨꯛꯇ ꯂꯥꯎꯈꯣ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯗꯅ ꯃꯥ ꯑꯗꯨꯝ ꯆꯪꯖꯔꯛꯁꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯛꯄꯗꯨꯗ ꯃꯈꯣꯟꯈꯔ ꯆꯥꯎꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯣ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯅꯪꯕꯨ ꯃꯥꯡꯈꯤꯕ ꯑꯉꯥꯡꯗꯨꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯌꯦ ꯆꯪꯉꯛꯑꯣ ꯅꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯂꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯗꯨ ꯇꯥꯗꯕꯗꯧꯅ ꯏꯃꯥ ꯕꯕꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯧꯔꯒ ꯂꯩꯔꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ 10ꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯁꯤꯒꯤꯁꯤ ꯃꯤꯔ ꯂꯥꯏꯔ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯈꯪꯊꯣꯛꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ 10ꯁꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯑꯩꯈꯣꯏ 9ꯅ ꯀꯣꯏꯁꯤꯜꯂꯒ ꯁꯨꯝ ꯆꯪꯁꯜꯂꯨꯕꯗ ꯑꯍꯥꯟꯕꯗ ꯂꯐꯨ ꯃꯈꯣꯡ ꯑꯃꯗ ꯃꯈꯣꯜ ꯑꯗꯨ ꯅꯛꯅ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯪꯁꯜꯂꯨꯕꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ 10ꯁꯨ ꯁꯨꯝꯅ ꯍꯥꯏꯅꯩ ꯍꯥꯏꯁꯤꯗꯤ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯀꯔꯤꯅꯣꯃ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯂꯥꯞꯇꯪꯅ ꯑꯃꯨꯛ ꯕꯕꯥ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯗꯅ ꯑꯉꯥꯡꯗꯨ ꯆꯤꯡ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯈꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯑꯍꯤꯡꯗꯣ ꯃꯩꯕꯨꯟ ꯍꯧꯒꯠ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯩꯗꯤ ꯎꯁꯤꯡ ꯑꯗꯨ ꯍꯣꯟꯕ ꯍꯧꯔꯒ ꯑꯌꯨꯛꯇ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯩꯈꯣꯏ 10ꯃꯛ ꯏꯁꯥꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯍꯧꯗꯦ ꯈꯨꯟꯒꯤ ꯃꯤꯗꯁꯨ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ 10ꯅ ꯇꯝꯃꯝꯃꯤ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯃꯔꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯕꯕꯥ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯔꯒ ꯆꯤꯡꯗ ꯀꯥꯈꯤꯕ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯃꯗꯨ ꯃꯥꯏꯕꯤꯅ ꯍꯥꯏꯕꯗ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯑꯉꯥꯡꯗꯨ ꯂꯥꯏꯅ ꯆꯦꯜꯂꯒ ꯃꯐꯝ ꯑꯃꯗ ꯁꯤꯔꯝꯃꯅꯤ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯅꯤꯁꯨ ꯍꯥꯏꯅꯩ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ